Chahi kharagi mamangdagi September 10 dagi hauraga October 2 fawbasi Seva Saptaah haina leibak asida palan tawduna lakli sarkarna palan asigi manung channa September 13 ta Swasthya Nari Sasak Parivar Nipal Suba Rashtriya Poshan Ma Adi Seva Varba asina singba campaign kaya haudokre Masiga loinana Kendra amadi Rajya Sarkar singna tongan ba chawkhat thorangi thabak singsu leptana paikhatli Akashvani Imphal gi ipau kangbuna palana sigi saruk amo oina tha sigi 10 dagi hauduna tongan ba hiram singda khananaina bagi thoram santoktuna lakli masigi ahum suba tangkaki oina Atmanirbhar Bharat Abhiyan haibasigi matangda wari watai shanana ba haujik Sangai Express Manipuri Edition gi editor Khogendra Khomdram aikhoi gi studio da lengsinduna leire editor bu taramna okchari Thagachari Oja khana gadoriba matang se khoi Atmanirbhar Bharat Abhiyan haibasi gi matang da oibanina akoi gi Atmanirbhar Bharat haibasi karino aduga akoi gi Bharat ta asigumba campaign ama paikhala ibase karigino haibagi sigi matang sida han boina samlamna thambiyo ja Atmanirbhar Bharat haibase Hindi gi wahini yamna si khoi English ta hairagana self reliant India haibani khoi materon da hairagana akoi isana atopagi makha pondana isagi iromdo moina hingjabangamba adugumba India haina haibane masi amna arth leiba wan thoksu leiba adugumba masi abhiyan program makhalamane yam samna masi akhoi gi India se mi pan tang dana akhoi da sajaba pot akhoi na put thokchaba madu khaktana hingbanga masi madu gi damakta thabak paikhalasi haina haibane seng na harabada akhoi gi India da leiriba India haliba leiba adagi akhoi citizen singa se maning tamba Maning tambai di mitop ki makha ponba adu toba adu magi wanate maning tambai di khoi puthokchari ba pot singjina akhoi ne loina season najaba atopade gi lairudra su yaba adu gumba makhal ama ohelasi haina adu program ne seng badi mase hauki sahi 2020 matamju diada tre malem goina covid ki akanba chaitheng amanangi ba matam covid ki chaitheng nangi ba matam jida lebak amaga phauna ba samna ba su yadaba matam jida indiana ekhoi gi oiba polam singna hingnana ba karmai tawsige hena khanbada hojiki honorable prime minister Shri Narendra Modi na 2020 gi May 12 te namasi wa famase laukthokibani hoi gi Atmanirbhar Bharat habase Why Madugi Mamang the Hana Madugi Suma self reliant hyper Masidi Prime Minister Narendra Modi na Hana di loud and lakre. 2014 the Gihona hyper self reliant hyper Wahaja Prime Minister na why Hana Zodum lay pony self Prime Minister no formally self reliant as a coin to give us 2014 the Quayana Madu season agi. The mind Madu Sina don't lie, some season don't lack, but to the gi India say Mikapon a letter body, Mikapon idea, any Matam COVID ki quite maru in the Madu Yakan gives COVID ki vaccines never. Matam the COVID ki vaccine as a Malem Gati from the Susana, Adu, India Yama me, Matam 135 crore, the Moka India population said. Madu Bayam do COVID taking out on over the Queen, a time pattern of vaccine is hard to be out of a film lakba. I don't know. India Manungi on the Satana had an Matam do the COVID vaccine service. I'm the Maru with Tower and a Kukanda, Maju Paki. Indiana, Madura Atmanirbhar Bharat has the Tashan of the Atmanirbhar Bharat as a COVID Kantaki one at the Polam coding Magni. Anything san about the technology, Kangde, military, Kangde, Loina never. The COVID Kidura Yamna Mai Pana. In the Agis never gone about the Natana, Malim Gate Levak, Mayamda, Koyimlona, Levak, Pakistan, China, Nepal, the election is the COVID Indiana, Mayams the P. Ngam Kiev. Maduno Kudam Changdam to Maduno Oide, Madu Orakanda, Ato Peham Kudi Magdazu, Indiana, P. Roll the Hydro, at the computer, the Hydro, at the mobile over your colony. Military equipment, aeroplanes, helicopters, Mayam Hana, the late habit in a day. Adu, Masigi. Atmanirbhar Bharat habisiki makhada di punama se yam nama pung phana mikha ponda na mingonde gi leidra su yana na ba adu masaga lakibani khudam moina hoji brahmos missile ga na hadakta operation sindur gi matam da sijna gi ba makhal gi kusu khulai sing india masagi sajo yam sinama mayam leigre aduna taseng na harabada india na atopagi mipal tangdana makha pondana india masada asajaba polam sing ase sijna ji maduna akhoi ji sen tunggi phiban ju phagal hanba anything india se atopagi makha pondana hingba
ꯌꯥꯅꯅꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯇꯩꯒ ꯃꯤꯃꯥꯟꯅꯕ ꯌꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝꯅꯤ ꯑꯠꯃꯥꯅꯤꯔꯚꯔ ꯚꯥꯔꯠ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯋꯥꯍꯩꯗꯤ ꯍꯤꯟꯗꯤ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯏꯪꯂꯤꯁꯇꯅ ꯁꯦꯜꯐ ꯔꯤꯂꯥꯌꯟ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯟꯒꯨꯝꯁꯤ ꯍꯥꯏꯕꯅꯤ Atmanirbhar Bharat se Pradhan Mantri Narendra Modi na ahanba first coin tawgibase 2014 da tawkhre aduga campaign oina chatharak pasidi 2020 khoi covid-19 gi matam adudagi ne na takpiri aduga oja sigi da campaign asina pandam thamliba khoi gi pillar manga yawba male masida sigi pillar manga si karam bano aduga pillar manga sigi oina chawrakba miyam hena bhap thanaba mawong da thambiyoja hoi pillar manga haibai wani manga jidagi hena lawlasu yai adu maru oibane masi samna sen thungi phibam phagalanba economy adi infrastructure hadi khoi pot sabani khangde pot puthona bada dakar level infrastructure adudana te lambi thongdagi khangde mai sing se loinabaki infrastructure highway sing loinabak khoi india manung lehanba adagi technically driven system haidare ne khoi leiriba system chatnariba thabak tawgi mong khangde aduba mong ama adagi khoi demography se vibrant demography hai india se asai jo na phe su panjagre india je mi hojik 140 crore muk leiba masigi manung jida prithvi gi oina india se youngest country na hainayaba youngest country is kamai to bono da naha oriba thabak to gi jil laiba thabak tongingba naha ga han gi thabak to boda su hal lai sidi sodhara bane naha aduna vibrant demography dia gi lairiba missing se mi missing du gi manung da naha ba mayam jil laiba adagi amu demand haji kaino da ai basi amu habet tetak na sandong hajarage economy sen thungi phim phagat handana khoina nungai ne hingba adigi mikha ponda ba habese yaba nate aduna sen thungi phim phagat hanba ma yam darkar oi loina bak se haji ke hariba pillar manga di hari ji loina bak mari lena ba ngaktane sen thungi phim phagat hanba masai da infrastructure darkar oi yamna technically adigi yamna aruba sanchandra ju lambi thong phatna thabak se amta yapante mai dana ya ponte aduna koi samna haibda matam amada hai makhal makha manipur da yamna howi sita phal gai si masui mumbai da yamna pami adai aduna singi lamda hariba masi passion fruit sita phol hai ji tap tangai tharo lambi di yada patna pumdra mangi mayam ama yawe aduna lambi leinaraba market leinaba infrastructure ama dakar oeba aduna infrastructure si phalaba matungda pothok pani khangdi anything passion fruit kaina se pet panbagi waneba hajini nga pothu e hare nga du porokpa yadradi madu kaimta kana de mangane aduna infrastructure mayam je phagan bayam dakar oi adi khwaidagi husik so aina ja hapeti pangara vibrant demography ase husik so dum haine india da le meeting ju yamne yame husik china dagi hengale na harisineba ada khwaidagi phari se thabak tobunga ma yang lawa brain sharp oriba energetic oiba nahagi masingji yamne yameba europe ki sokhale hariba lebak singjina sahi humdra marphu mawdragi mi masingjini yameba india gi sahi train pandagina nifu phagi changsi bi masingji yamne yameba aduna thabak tobunga magi shakti je yamna heleba adugi sumaina thabak tobunga magi capacity su leiba adugi mathak sida mi mayam yamade demand je yamle demand ase kari miyam gi dakar oiba polum jing do neba demand mayam du leibani na demand du konana ba khoi polum ji puthok pata baneba adu polum du puthokani demand ji supna gi adu khata nateba prithvi gi oiba demand ji yeng da ba yadeba prithvi gi oiba demand haidi malem gi ba na khoi india gi polum mayam ama export to ba thadok pata ma ama leidi khoi us ta ju pot se mayam ama thdoi us ki pot ti logde khote hai ba lei adu gi amu yumlo na ba lebak china gi polum ji durga puja gi bambula ba durga da la level live hoba adigi any akoi di india se de dharma makhal chatli adigi idol yam la le si bhawa sena digi loksala baneba aduna akoi india ge demand mi gi lebak te logdana akoi india manung gi oiba polam jingsina mada sena ba yana na ba haina pillar manga haidana economy infrastructure system vibrant demography amadi demand haina smai to laibani thabak se mapung bhan na ba smai pillar manga ni haibagi wani aseng badi yam gre masida khaidu piya ba adu samlapna sidi pillar manga do haina mai lo ye Haujiki Atmanirbhar Bharat Abhiyan gi campaign gi manung sida yauri se economy khakta nate khoi gi ngasai gi vibrant demography haiba masu yauri ngasai ojana panbi khiba matamda khoi manipur da setafol marang kaina phanglaga su
lambi thongi phibam phatragadi haira singdo patlaga mang khibaduna hena amang bam oidoine adu kanade haibane puthok taraga lambi thong phatragadi aduna pillar manga sidadi asigumba se suna yauri aha aduga chawkhat mang sida yamna su hena changjale aduga india se nahana hena masing yamba adugumba laibak ama oibanina chawkhat mangda changsilakpa aduga asigumba campaign ama paikhalakpa sida hena khudong chaba si phangale haibaduni ojan thambirise aduga ja campaign asigi manungda khogi vocal for local hujiki ozana panbikhiba example du sudum ibasu yare ko vocal for local haiba sigi pandamna kari oiga dawribuna masisina vocal for local haibse yamna samna akhoi gi darkar oiba polam sing ase saji adana mapandagi pusulak ngai gumji aduga akhoina darkar oiba polam khuding magse anything miyoibagi punsida nomagi punsida sinabani khangde technology da te adi tongan ba hujikti technology ju hafet yang saukhallabane india ju mangjin tharabale bawrne rocket science tani khangde ama khangde si bhawa hoi india gi ani ba matamdagi technology sinaba ma horabane ba aduna vocal for local haise yam samna akhoi gi polamdi akhoina puthokchasi akhoi gi darkar obi puthoksi phajana aduna phi rol khangde ama khangde kolom khangde ama khangde india gi mi crore chamaga ni phumuksina sinna ba darkar oiba polam sing se akhoi loi puthokchasi aduna puthona bahona ba akhoi na local gi polam haina local gi oiba potse madu sinna ji haina haibaduni vocal for local haise mase honorable prime minister Narendra Modi na magi tha kudingi he to man ki baat se so adum lep tangi pallaga adi tongan pallaga la po habne ba akhoi gi oiba polam hojikti yam jo heisinge diala mi singse aduna vocal for local haise hojiki hariba Atmanirbhar Bharat abhiyan haibase masida yam maru oibani hena amai thamjage mipal tangdana hingba haibasi malemgi leibak pumnamaki apamba oiri khoigi kunma thoi suba chahi cha sida masagi economy phagadhanba haibasi leibak pumbana maru oina launarakli maraga sida khoigi bharat sarkar na su bharat ki economy chawkhatnaba khongthang kya lokhatuna lakli aduga khoigi haujiki vocal for local hairibase isagi mapalamdagi pochai pusalakliba mayam asigi mahuta local da puthokchaba singje oina sijinaji haibadunu janu jik thambirise adugi kholauduni aduga oja manipur da Atmanirbhar Bharat abhiyan karamba sector singda hena midyeng changbage haibadugi matang da haibetang thambiyoja sigise koina india government na lokhaleba thabakse koi manipur gi haiba natraga assam gi haiba adu haiba amata leite akoi india punamaki oina akoi india je sakhat anaba sakhatpagi lambida mangom da sanction anaba adu da natana prithvi gi masak naiba leba ama ohenanaba akoi honamina si haiba duneba aduna hoi masi manipur da karamba sector da miyeng changi haiba changba ya bagi da changbagi haiba se masi sector ama khakta da adu da nateba aduna hojiki Atmanirbhar Bharat asida yawri sidi sumnagi sai aina haiba pol ai sawa du khakta ga nateba education da jo adu mangai re adagi ate hiram khudi makta tongan ba sector jing hek lairiba sector development ki oiba mani lena ba sector khuding makta asigi thabak ase tawji haibane aduna manipur gi oina particular sector amada hena tawgadabani atraga aduga tawgadawni haibadi leite tawgadabu manipur ga sanaba haine low singu ba je india gi oina su low singu ba leba ngaktane Manipur di 70% low singu bane na lairene hojikta aduna khwaidagi hena maru oibase khoi low singu bagi sector se masi da hena chakran ba ma dakar oeba aduga amaramda mu education yawdana low singu ngaktana su iyaba nate education jidane education je karama makhalgi education pige dage haibase masi adum prime minister na khangdi ataina haibase su adum Atmanirbhar haise education jida adum yawdaba yade angang jingi khangdi wakhalon sengut ke bada natte adagi moina laik tambajida thainagi ABC khango adagi adu khango habni yaro hingbang ngamnaba haidi india da hairiba Narendra Modi na yamna kanna hairiba mapung phaba biksit Bharat amo oina bo honorak pasajida koi isana isagi polamna kona jaba haibase masi angang oring adagi samgalakadabne haibane aduna education da university level da ni khangde school level da ni khangde higher secondary level da ni khangde angang jing je hole na hang je larik tu da taba larik laisu na khoi jo haini ko literate ohen banate education ji pung phaba education piba ngamna na ba moi da chap chana moi je education da gi howdawni yamna samna hiram khuding makta india se mapung phaba india ohenji haibani mikha pondana ba masajida tongan ba sector haiba adu ada khoi manipur gi na karamba sector da haina chap chabadi lete to education sector adegi manipur sa ina ongso am samjering bana manipur ju halloi bidegi na hawi bana masing hen bane
aduna Manipur se dum hayo haine khoi myam ju haine ba yamna higan ba khutsa higan ba adugumba karigumba ma u kanda madu hekta matok tamam badagi puthok pangam ba phawwa adugumba launa invention to ngam adugumba capacity lebanina khoi Manipur se asaya na tawninga lei tongan ba sector khuding mukta so dum sizna bi ya campaign sigi manung chana tongan ba sector sing da mityeng changani haibagi chap chabadu di leitraga su sector khuding makta ne ngasai ojana pibi ki ba khudam da agriculture gi da laktaraga su khoi education yaw da ya de maram di leiriba sarkar na agriculture gi da mak oiraga su scheme mayam ma piri sigi scheme mayam se education yaw draga de longmi sing na khangoi duine ba aduna asi sector je makhal leiriba mayam si da loina ba sigi campaign si sizina ba yai aduga kana bodo loba yai habadu no jan thambiri se adu oja Atmanirbhar Bharat abhiyan asi mai pakhan ge harabadi sarkar amadi micham miyam na haitare asi kari thongthang lowga da ge habaji gi matang da di kamaina khana ba yai oja masi ya maru wa phamne khoi Manipur na te India se tawe ba government gi scheme ma khangde ama la kan je da si government gi scheme ne na khandok pa khoi government na hokdok pa scheme ne ba scheme du di government gi na te miyam gi ne ba miyam na phajana mapung phana saruk ya ba haiba ma darkar oya ba miyam na saruk ya dana any scheme ma mai pa pai ba je aka pithukte aduga amuk wafam ama le miyam jo lam haina rakane government gi scheme ning je yam phai adu government in thinu ine implement tok de haiba adagi monitor tok de haiba suma ama le ba aduna masi tasang na haida scheme ma paikhat lakpa matam da government ki mai kai de gi so yam buksel sengna masi miyam gi ni khana paikhat pa ama darkar oya ba aduna implementing agency oriba ai basi Atmanirbhar Bharat khakta gi nate bo loina bakine kari gomba scheme khangde program khangde adu mama hek lakpa matam jai da government asu yam buksel sengna thamoi sengna paikhat pa batai ba agu scheme jing je miyam da mayak seng loina ba khangan ba ma change ba masi miyam gi kana na bani miyam na saruk ya ga da bani haiba adigi kamain to do no haiba de loina ba khangan batai ba ojik masi gi Atmanirbhar Bharat ki sigi makha je da India government na masai je da khoi startup kain to ji loina ba su ngakta ne ba khoi Manipur da ojik scheme mayam ama leiri se manung jan mangak ta ne ba miyam gi phanana ba thabak mayam ama mathang lokhol pa loina na madu government nam thamoi sing na implement to ba darkar oi monitor to darkar oi aduga mo khoi miyam je ne yam sathiri se khoi gi miyam je na as government gi thabak pu ga na hairaga ta tumina leithok pa thawoi da ba ma yawe ba adu government na paikhle kana ba lohda ba lowna ba ju khande lowge ga kari haidare ase haiwe da yam phajada ba paisa nung sa khara phang ba ya ba du ma da dam thawai yaw ba aduna ta basina tung koina kana ga da ba akhoi chakhut ka da ba akhoi isana irom dom lepa ngam jana ba haibe budi akhoi Manipur jam haibe ne ba isana irom dom lep so ba haije mayam na ona te na khan ge ni haidi akhoi na sa ba kona na ba puthuk cha ba adi set ana ba phi phajana sa ba adu bu ne ba madu di hairaga akhoi Manipur ja iswai da praman machet ama wahi machet ama hayo akhoi mahi roi group sing tonga se so sing sina haiba sigi chap mana yo akhoi gi Narendra Modi na hairiba self-reliant India haibasiga akhoi gi iramda sajaba phi setsi haidana school jingji da phanek setpagi program ama hodoi ko phanek se ahobuda Manipur se yam phawbane handloom handcraft da iyongi phi adu da pithri program masak khangene ado sahi amani mai tor ma dei akhoi Manipur se ne bo hikangi phanek singje ayambana loina ma pandi loi pusale ba akhoi Manipur gi iyong gai do akhoi jo ngaung ne da bisak pi nge da akhoi jo iyong da phi saba akhoi ina phi saba yaure ma yaure ba ado hojikti yum khudi makta iyong ji anihum leram do ama babu lei gi tre ba aduna tangna ure akhoi isana isagi pochi sinaraba matam do akhoi sakut pa la kana ba aduna sigumba program ama scheme ama lakpa matam da aina Manipur gi Punjab wani ko iyong phi sizina ji haina haira kana iyong phi de jiti khudai bawba mapandagi laeba aduna akhoi Manipur gi sizina wi poche tawde ba aduna di koina self reliant kaina haribe se masi oiroeba aduna masi tasangna haira da government su pukchel sangna sincerity ga magloina na honna ba miyam na su yam thamoi sangna achumba mawongda isagi potu di sizina draga mapandagi leira sizina raga isana irom dom lepsana bo hona ji na haibana di yaroeba hiram khuding makta polom singse sinadradi kainta kana roi akoina Atmanirbhar Bharat haina India government haidare yamna kana paikhalaiba masi thabak sing ase mai pahan ge haibasidi government gi suma khayamna poli tawdabu miyamna cooperation pidana kariguma thabak amata mai pa pa ba do oithoktabani na ya man tham
Atmanirbhar Bharat Abhiyan khakta natabida Kendra Sarkarna miyamgidamakta paikhatliba schemesing amadi kanabasingse launabagi natragana masi phangnabagidamakta honarakpa matamda sarkar khaktagi daita natabida miyamgisu achauba daita lei haibaduni ojana thambirise yam nungaise oja chillaba matam kya kaithopiduna akhoi Akashvani Imphal gi studio da lengbiraktuna miyam da wakhal lawsing oibe yaba wahi kya ama thambibagi damakta ojabu amuka haingai leitana thagat phongdokchari ayang super khurumjari